ngasi pangthoi bam pham si matan lengkol hari bam pham asi hari bam pham asida leprosi amadi tv na re bam miyoi singna 1940 da khunda lai ta duna lai ra bam pham amani mafam asida asukina lairak laba matam asida mafam khunda lai ta duna asukwana laijarak laba mafam asi hojik na hongna na sar government na takthokpa amadi takthokpa gi saruk ase yam yaning da pokjai mafam asida khunda duna lairak leba si chahi asukki matik sange sangaba matam asida gi hojik makoina na hongna na takthorok pasida matai gi maira pai bi apun balukna akoi nungai ta phongtok chari awa bata saruk yajari matung da su yadana su lakini hujik su adum yakigani khara su pibirage aduga lain gonje sumaina hongdokna ba tawrasi hana akhoi da yam phajaba proposal ama lae matam da khoi praja mayam su ai kuina wara bani songnara bani na kedau du numukna dana saka ason bani hana khoi si khal badai di phare adumaina bu tawbiraga di yare mandi che ki yum mai khoi lai kai da seng ha che ki yum lei ba yam de ba la su dum khangni adun check yum se mari manga de leite hojik su dum mari gum gale yam de yam leite ai isa gi bok sati seng nai jara me ko adu check yum mom sabini du mayam se dum kunja mayam se du yare pasha ka su bibi ne hai pasha se matam do moine compensation ne hai ge ni yum do siro puja ko adu gi pasha ka pi ge hai adu pasha se bibi ge na hai basida madu ki position mo kamai la ke ka da akhoi gi hojiki hai di ba compensation adigi akhoi de negotiation gi lai se masi ju karamba mawong da lak pano hai ba kan sida mo akhoi gi lekai na national human rights commission da che tha bane lein khon che akhoi thugai bi ge dore akhoi bu kan gi won tha kan da court sina hai rai se makhoi ju miyoi bane mi moi ta ga di khongan ta ga su moi ge ba arrangement ma sin bi ta ga di adumai to khonga lu na directive ma laki ba delhi dagi adugi matungi na ne ba moi na ji wari sa dra ga tawri fa ba sa ra ini mo ko phare ana khoi ju yare kan sida noma 2013 gi june gi tang 35 sida ayung ata sida bombing operation la ere ma yum de ma pan kanam thokan ona mic se laure yum da aduga yum sida changa ga mi among ka kok thoe kanam thon da bi mi among se kok tho photo ka pa chakre ba moina photo ka pa chaki pa se sidagi moina khoi gi yum cham tara haidna list ama thone list ta kaya irake da palising kun irpa kuntra irpa nifu irpa yankai irpa sumaina ire hai si kheti puro ne har ka doi ko kona aduga yum cham taraji manungda yum ani amadi 00 ire 0 sibu ma compensation oibra 0 iba ani su yawe adu do akhoi di aham da compensation ne hai ge ba moina su sum sakana awa ba gi mateng phang bani fare akhoi ju lamlong ngai gi do sare bina adu gi kanna tawnai ngai sida lamlong ngai sida hung bagi ngai na ri ngai sida yum kan sagali ngai sida check yum sara me moina chum me badu budi sagali ngai sida akhoi da eviction notice thajale noi hongo noi satlo han adu akhoi na matam da yum ju sari ni akhoi na dc da city me ye be sigi city sida moina khudong chaba ma lawe city da kai hage da akhoi gi se lamlong ngai da hong bagi akhoi sumaina sagali aduna lamlong gi se loi ga akhoi hong jage city me ye ba akhoi khun hai ta ba na to mi sagali mi na akhoi na du iruba chithi du da yumpham oiraga dc na mo hujik kai haige da lein khodi hongjerage na moi masana chithi irakar kangbu ni aduna nakhoi sida lengdal leiba ji so ya roe na takalak mane ba